ꯁꯤꯒꯤ ꯆꯤꯛꯀꯟ ꯆꯧ ꯍꯧꯅꯕ ꯃꯆꯜꯉꯩꯗꯨꯅꯦ ꯁꯤꯒꯤ ꯃꯆꯜꯉꯩꯁꯦ ꯍꯥꯞꯄꯒꯅꯦ ꯉꯁꯤ ꯆꯤꯛꯀꯟ ꯆꯧ ꯍꯧꯗꯣꯏꯁꯦ ꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯍꯧꯔꯒ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯁꯣꯌꯥꯒ ꯊꯨꯝꯒ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯕ ꯆꯤꯛꯀꯟꯗꯨꯅꯦꯕꯀꯣ black pepper ꯍꯥꯞꯆꯟꯈ꯭ꯔꯅꯤ ꯌꯦꯟ ꯃꯐꯩꯒ ꯃꯁꯥꯒꯁꯤꯅ ꯊꯥꯎꯗ ꯇꯥꯎꯅꯕꯅꯦꯕ ꯑꯗꯨ ꯀꯨꯀꯔꯗ ꯍꯥꯟꯅ 5 ꯀꯥꯝꯊꯣꯛꯑꯦ ꯁꯤꯅ ꯌꯦꯟ ꯆꯝꯊꯣꯡ ꯇꯧꯅꯕ ꯌꯦꯟꯁꯦ ꯉꯁꯥꯏ ꯀꯨꯀꯔ ꯀꯥꯝꯕꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯁꯤꯅ ꯍꯣꯔꯦꯟ ꯉꯧꯗꯅꯕ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯤꯀꯟꯗ ꯈꯔꯝꯖꯔꯦ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯆꯧ ꯑꯣꯏꯅ ꯄꯨꯖꯔꯦ ꯆꯤꯛꯀꯟ ꯆꯧꯁꯦ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯕꯅꯦ ꯁꯤꯅ ꯌꯦꯟ ꯆꯝꯊꯣꯡ ꯑꯗꯨꯒ ꯁꯤꯅ ꯌꯦꯟ ꯑꯇꯥꯎꯕ ꯂꯩꯔꯦ ꯁꯤꯅ ꯃꯔꯣꯏ ꯈꯤꯇꯪ ꯃꯣꯔꯣꯛ ꯇꯩꯁꯟꯕ ꯑꯗꯨꯒ ꯊꯕꯤ ꯂꯩꯔꯦ ꯁꯤꯅ ꯆꯤꯛꯀꯟ ꯆꯧꯁꯤ ꯂꯩꯔꯦ ꯂꯥꯏꯒꯤ ꯍꯥꯟꯅꯀꯣ ꯈꯤꯇꯪ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯁꯤ ꯈꯤꯇꯪ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯆꯝꯄ꯭ꯔꯥ ꯃꯍꯤꯖꯟ ꯈꯤꯇꯪ ꯊꯛꯆꯜꯍꯧꯒꯦ ꯌꯥꯝ ꯍꯥꯎꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯍꯥꯎꯇꯕꯁꯨ ꯅꯠꯇꯦ ꯃꯌꯥꯏꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉ ꯁꯦꯝꯃꯝꯕꯅꯦꯕ ꯉꯁꯤ ꯃꯩꯖꯔꯦ ꯁꯤꯗ
ꯀꯜꯂꯦ ꯃꯁꯥꯗ ꯆꯥꯛ ꯆꯥꯕꯅ ꯐꯩ ꯁꯤꯗꯤ ꯁꯤ ꯃꯅꯨꯡ ꯃꯍꯨꯠꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯀꯥꯔꯤꯕꯨ ꯇꯧ ꯂꯩ ꯃꯁꯥ ꯈꯪꯉꯦ ꯍꯣꯏ ꯊꯣꯛꯑꯁꯦ ꯁꯤꯗ
ลองดูเลย ngangin cari semua wapang buyau dia berani sih đi sâu ra bên ngoài 와 이거 시원하 시죠
식성도 하고 가랍네. 사람들 그냥 빠이면 좀 나서 어때? ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ ꯑꯁ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ